AI gi furup kan bahai ba wakhalon si toktuna Manipur ge punba gi saktam kan bahai ba sedai khoi amat oina lepin si haina MLA Joykishan na phongturakle wafam asi ngasi Imphal West ki namthalong thangmaiban miyamna muchi khul haina khangnaliba mafam asida dauna saba the thangmaiban kabui women's organization amadi the namthalong youth club ki office building amadi worship hall sangabu gi thoram da phongdokhibane office building sangabu gi mari leinana namthalong gi community hall da pangthokliba thoram maduda lenga ki inspector general of police Fongmai Gonglint namthalong khunbu el Pausongklung namthalong khulal gangmaibung kamai namthalong youth club ki president gaigongmai kamai tathangmaiban kabui women's organization ki advisor alurona kamson tamade president asimlu remaina thoramatu de sarukya ke thoramatu ki chief guest ki warol pida tuna MLA na makata na hai aigi furup kan bahai ba wakhalon thadoktuna Manipur kan bahai ba sida aikoi amato na leminasi lamdam asida leminari ba furup khudingmak nungsi chana na leiraba matamda aikoi ke punbagi saktam kaihen bangamloi Manipur Puda tangdu leitana leiba fanglakta tara mari surakle peace leitaba lamda mamada karingumba makhalamata ge chawkhat thawrang purakpa ngamloi haujuk chathariba lana si lenga kasana khul ngakpagi lepiro lenga kasina thengnarage hairaba matamda khara makhai peace lakpa ngamgani ai ge oiba furup ki wakhal khalli makhai miyamna taleba integrity kanba ngamloi lamda masida leiriba khudingma kamatta oina nungsi janana leiraba matamda internal integrity purakpa ngamgani lamda masida leiminariba khudingma punna ngasi nungsi janana leiminanaba aikhoi amatta oina honaminasi hairaduna party gi khenaba thamdana Manipur peace laknaba honaba changi athuba matamda tangdu leitaba puraknaba handak nauna khalliba MP busu apple tawri haina phongdokhi opposition की शांति पूर्ण होना वाला दायित्व लेंगे केंद्र सरकार रूलिंग में सरकार पारी बना माना है ना मार्गी तो की इम्प्लीमेंट होना वाला दायित्व का जो मधु की फीडबैक तो उन्होंने दल्ला ऑफिस में दी गया है ऐसे opposition ने आप लेते opposition ने हम लोगों को भी आपको कंस्ट्रक्टिव होगा आइडिया दी फ्रॉम टाइम अगर ना कंस्ट्रक्टिव होगा आइडिया है ना कोई कदम मणिपुर काय नहीं दबा आई है वो वक्त से थ्रो लगा मणिपुर कन बाइसना है मलवे से खन लगा है उसी मइतई सेट तो को कुकी सेट तो को नागा सेट तो को लटू को मणिपुर सेट तो को सब से मणिपुर सेट तो को ना को प्लस में लगा लोड सेट तो बने अगला मतों तो ना चटा से ना आई अपील तो जरी ऑनरेबल MP एनिसु अतों में लेबीबा यान लक्ष्मी म्या मुक्सी जबा Maitei Bunchiba, Tuki Bunchiba, Naga Bunchiba, Ichaki Bunchiba, Manipur, some so I was in the top of the